border fencing ki thabak lepkadabani hairklabasu sambal khabadi adumak chathari Indo Myanmar ngangkhoi da sambal khabagi thabak kana chathari aduga ngangkhoi paring asi secure oina thamnaba center na lokhalakliba thawrang asi Manipur gi miyam da piba asetpa phirep ne haina Assam Rifles ki Director General Lieutenant General Vikas Rakhera na phongdokre wafam asi ngarang AR amadi MU na khusam naduna mahai kol asi court hall da pangthokiba lecture program da saruk yakhiba ARD ji da paumi singna hangba wahangi pakhum piraduna phongdokibani mahakna hai ngamkhoi sambal khabagi thabak asi hena kumang sausilakpaga loinana chahi kharagi manungda di Indo Myanmar ngamkhoi paringda akanba security gi thawrang leiragani adubu ngamkhoi da sambal khabagi thabak mapung phadriba fawbudi asom nakaldagi check amata tawdana ngamkhoi landuna changsilakna ba honaba singi mayokta AR nasu akanba section thorang lokhatli haike purup kharana FMR lokthokpa yaroi amade border fencing e thabak lekwadabane haina taliba demand asigi matangda hangbada mahakna hai demand tawriba singa lenga kayana ba purakna ba kana wari sanare masimangna ngamkhoi sambal khabagi thabak lepanate adumak chathari haike sambal khabagi thabakta AR na hakthenga na yaudраbasu sambal khariba singda security pibagi thabakti AR na tawre hojik phawada ngangkhoi sambal khabagi thabak asi khumang sausili amasung thabak asi India lengak nasu lumna loguna kupna monitor tawre haike mahakna makha tana haikibada Manipur da ingtappa amadi mahusagi phimbam hanjilakpa haibase aikhoi pumnamaki thodangni purup kayadagi miyoi sing yawba AR nasu hek haurakpadagi yamna kanna honari adubu miyam nasu wakhan tabaga loinana mateng pangwa tangai phade haike ngarang pangthokiba lecture program adu Geopolitical development in Myanmar and its impact on Indo-Myanmar border with special focus on Manipur hyriba hiramdani lecture program asida Manohar Parrikar Institute of Defense and NRSK Research Fellow Dr. Om Prakash Das na lecture pikibaga loinana wahang pahong amasung khananina su pangthoke Labukta thabak suba chatpada lina chikpadagi Jenimsta laikatnaba Sakhi Devi da lupa lising 15 tengbangkhre Haukiba August 13 khangabo kendra gi manung chanba lamding lokol da low suba chatkhiba lamding cherapu thonawjam laikai digi thonawjam Sakhi Devi chei yangkhai mariba puroiba rabai kharaulina chiktuna hauji jenem salai kanari ba sing maphamda lamding WhatsApp group asida yauriba laikai manga gi miyoi sing amasung social media da video thagatpada mateng panglakhiba senpham sing punsilaga lupa lising 15 gi tengpang pikhrei tengpang gi senpham madu group asigi miyoi sing na hospital satuna khosinaki bani laikat nari be Sakhi Devi gi imung ase Migi thabak suraga hingba imungni ahaina lamding WhatsApp group ke secretary Konjengbam ibungona phungthadorakpa cherol amana haire cherol asin makhata na hairi bana tengbangi senpham Sinakiba dugi damakta Sakhi gi imung manung gi miyoi singna mateng pibirakki bapuna puthakat phongdoke tengbang piba duga mai lena lamding WhatsApp group ke president Ojit Sorok khaibam na phongdoke bada lomi singa thabak subada khudong thibat nanglaba matamda miyamna mateng panggi wakhal lemina se lomi singna puthorakpa pothok sing saraga miyoi ba akhoi hinglibani loinena lomi singa labukta chatpa matamda chai asangba amamam soidana paibiu low pemba matam haibase mahusana lin yamna thenagale haina phongdoke Assam gi Morigaon district ki jail dagi bandi ani nanthokhre haukiba lebak pokpa numit ki numidang athengba Assam gi Morigaon district ki jail dagi tongan ba case kya da chenabadagi miya taduna leiriba bandi ani nanthoktuna senkraba bandi ani adugi mamingna Ziarul Islam amasung Subatra sarkar kawi Morigaon jail dagi bandi nanthoktuna senkibagi thogdok ase handaki asina ahanba nate haukiba tha tara gi mamangdagi jail asida leiba bandi manga Jail gi wal thuaiduna chenkibagi thodok laikhre adubu matam chana nanthokiba bandi manga adugi manungda ahum di phagatke ani di hauji phawba phaba ngamdana leire masigi mathakta laiba pokpa numit ki numidang da bandi ani jail dagi amuk nanthokuna chenkiba asina jail asigi prison system asi yamna khudong thiningai oiba phibam ama mayok nare bandi ani nanthokuna chenkiba du jail gi authority singna mathau cheksin dabagi thokibani thodok asigi matangda chapcha ba khangdokna ba inquiry chathaba haukhre loinena police ki maikai dagi nanthokuna chenkhaba sing adu fana bagi thabak yamna kana chathari thodok asika mari lena chathariba inquiry asigi matungina maral leba khudima akan badandi pigani haire Ningthou leishemba gi bloodline da karem kathaina bagi police da complaint tawkhre Imphal gi Kabo Laikai digi Sanaton Maitai Kauba amana Rajya Sabha gi MP su oiba Ningthou leishemba sana zawba gi bloodline da karem kathaina ba yauna mingcha tiningai oiba wafam kaya social media da thagalakhibaga mari lenena Senariba miyoi asi faduna logi oiba thabak lokhanaba MP asigi PAPS MC badat luwangna Imphal Police Station gi office da written complaint ama file tawkhre Imphal iski
OCꯗ ꯐꯥꯏꯜ ꯇꯧꯈꯤꯕ ꯔꯤꯇꯟ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯌꯥꯎꯔꯤꯕꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯁꯤ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯥꯔꯃꯤꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯦ ꯃꯍꯥꯛꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯂꯣꯏꯅꯔꯤꯕ ꯑꯁꯤꯗꯤ ꯏꯟꯗꯤꯖꯤꯅꯁ ꯀꯜꯆꯔ ꯒ꯭ꯔꯨꯞ ꯑꯃꯕꯨ ꯏꯟꯀꯔꯦꯖꯃꯦꯟ ꯇꯧꯕ ꯈꯛꯇꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯆꯣꯏꯁ ꯑꯃ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯅꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯦꯞ ꯑꯗꯨꯅꯤ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ MP ꯑꯃ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯐ꯭ꯂꯣꯔꯗ ꯏꯁꯨ ꯀꯌꯥ ꯑꯃꯁꯨ ꯄꯨꯈꯠꯈ꯭ꯔꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ IDPꯁꯤꯡꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯍꯣꯠꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯁꯤꯅ MP ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤꯡ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯦ ꯄꯕ꯭ꯂꯤꯛ ꯐꯤꯒꯔ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡꯁꯤ ꯌꯥꯍꯜꯂꯣꯏꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯇꯨꯅ ꯄꯔꯥ ꯇꯝꯕꯤꯒꯗꯕꯅꯤ ꯔꯥꯏꯠ ꯇꯨ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯄꯦꯟꯅꯕ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯒꯗꯕꯅꯤ ꯍꯥꯏꯔꯤ ꯆꯤꯞ ꯖꯁꯇꯤꯁꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯃꯄꯨꯡ ꯐꯥꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟड ꯁꯦꯁꯟ ꯀꯣꯔꯠ ꯂꯩꯍꯟꯅꯕ ꯈꯟꯅꯈ꯭ꯔꯦ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯖꯁꯇꯤꯁ ꯀꯦ ꯁꯣꯃꯥꯔꯀꯦꯁꯣꯔꯅ ꯂꯨꯆꯤꯡꯕ ꯖꯖꯁꯤꯡꯒꯤ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯆꯠꯇꯨꯅ ꯀꯣꯔꯠ ꯑꯁꯤꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟड ꯁꯦꯁꯟ ꯀꯣꯔꯠ ꯑꯃ ꯂꯩꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅꯈ꯭ꯔꯦ ꯆꯤꯞ ꯖꯁꯇꯤꯁꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯁꯤꯗ ꯀꯣꯔꯠ ꯑꯁꯤꯒꯤ ꯖꯁꯇꯤꯁ A ꯕꯤꯃꯣꯜ ꯖꯁꯇꯤꯁ A ꯒꯨꯅꯦꯁꯋꯔ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯔ ꯖꯦꯅꯔꯦꯜ OJS ꯃꯨꯇꯨꯞꯁꯨ ꯌꯥꯎꯈꯤ ꯆꯤꯞ ꯖꯁꯇꯤꯁꯅ ꯂꯨꯆꯤꯡꯕ ꯇꯤꯝꯅ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯤꯗ ꯊꯨꯡꯂꯕꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯄꯨ ꯖꯨꯗꯤꯁꯤꯌꯦꯜ ꯗꯤꯕꯤꯖꯟ ꯑꯣꯏꯅ ꯀꯣꯟꯁꯤꯜꯂꯛꯂꯤꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯦꯁꯟ ꯖꯖ ꯋꯥꯏ ꯂꯣꯊꯔꯅ ꯂꯨꯆꯤꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯆꯥꯟꯗꯦꯜꯒꯤ CJM ꯑꯃꯁꯨꯡ ꯃꯣꯔꯦꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯐꯥꯔꯁ ꯀ꯭ꯂꯥꯁꯁꯨ ꯌꯥꯎꯈꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯂꯣ ꯑꯦꯟड ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯐꯤꯌꯔꯁ ꯂꯣꯏꯁꯪꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯨꯗꯤꯁꯤꯌꯦꯜ Kriti Chan Chandel DC L Nandakumarna lusingba District Administrationꯒꯤ officialsing District ꯑꯁꯤꯒꯤ SP Dharmendra Kumar Chandel District Bar Associationꯒꯤ President RT Robertson All Tribal Lawyers Associationꯒꯤ General Secretary Khalter Khampa amasung bargi atopa miyoi-singsu saruk yaki khongsat asigi manung chana district asigi bargi stakeholder sing amasung district administrationgi officialsingga loinana Chaldelda mapung phaba district and session court ama lehenabagi matangda interactive session pangthoki hojiki oina district asida CJM kam Civil Judge Senior Division gi court ama leire aduga JMFC kam Civil Judge Junior Division gi court ama na moreda leire adubu court ani asi tongan ba revenue district singi makhada leirakibani panba yabadi Chaldelda CJM gi court asi kumjali singani tarani thoida sanga khibani adubu hojik phawada district ama gi leifam thokpa session court leitribani khongsat asida Chief Justice amasung atopa judge ani na Chaldelda mapung phana session court ama lehananaba khanari haiba gi wafam su phongdoki